Moreh da Kuki gi drama Curfew Manungda Dukan Famge Yadabagisu Erang Hourakhre. Border town Moreh da Erang Houriba Kuki singna makhoi gi kanagadaba yenglaga sanariba drama gi saruk ama district administration na thamliba curfew gi athingba manungda hanglamba dukan sing thonglon silhalubagi damak kanglup asigi nupi singna maram chadana Erang Houraktuna Assam Rifles ki kem da thomjin khre. Press na fangba pauna hai hauzik thokliba Erang asiga mari leina district administration na Moreh town da thamliba curfew gi athingba thugaiduna Dukan hanglamba sing Assam Rifles na thonglon silan khe. Dukan thong hanglamba sing curfew thugaibagi damakta ain gi matungin action lokhat khe. AR na dukan hanglamba sing gi mathakte action lokhatli haiduna Kuki nupi sing na Moreh IV da leiba Assam Rifles ki kem da thomjin duna maram chada beirang adu haurakibani haire. Kuki nupi sing gi maram chada beirang adu laksin naba Moreh da deploy tawriba RAF Rapid Action Force ki kangbu mapam adu da kauksin baga loinana Miyam adu control tauna bahona khe tungda manga suba AR gi post adu gi officer ama thoraktuna Kuki nupi sing adu ga wari sanaduna Erang adu loisilan khi haire. Panba yai border town Moreh da Erang laksinaba deploy tawriba state force gi mathakta Kuki nupi sing na lambi thingba yauna mangjil thana khongjang kaya changsilaga lakle. State force lauthoklaga mafam adu da central force thamnaba demand tawrabasu karigumba khudaki oiba operation yauna makhoi da soglakpa yaba thabak laukhalaklavade Central Forcing Changandaba yauna Security Posting da thomjilaga Erang haubugi thabak asi leptana chatharaga lakle.